Kuki militant sing asina kariguma makhatana naga sing aki ekhang puhonbagi thaba satharaklabadi makhoina wakhal tagadaba makhalgi pakhum oina piragani FNCC naga taba mafam sing kuki militant sing isam samjaba naga lomi singda tattana aki ekhang puhonbagi thawong satharaklibasi Foothills Naga Coordination Committee FNCC na akan mamonu yaning da bafungdorakli FNCC gi maikei digi thokpa chirol aduna makha taraduna hai saliba tha sigi tang tara amadi taraga mangada ireng amadi masig akoi bida lairiba naga taba mafam singa sida lairiba karisu khangjadraba naga lomi singda maru oina KNFP gi Gather sing na aki ekhang puon bagi thawong sing sataki thawong sing asi supnatagi thawdo ama ani khaktaga mari leinaba thawdo ati masinaga sing marakta kuki militant sing na aki ba puhonana ba atamna satrak pa thawong ni masida khwaidi gi henanga klibadi hairiba kuki militant sing asin afaba makhal gi kusu kholai paiduna ayuk nungthil gi matam da phaw phone sa tharakpada lainga security force sing na kariguma makhal gi athingba mata pida basini lainga amadi security force sing na khudak tagi hauna hairiba militant sing asi gi mathakta lokat pham thokpa action amata lokhattaba taragadi naga taba mafam sing na kuki sing na satok sen tawur athingba thamlagani loinana kuki militant sing asi na kariguma makhatana naga sing da aki ekhang pohon bigi thaba asi sa tharaklabadi makhoina wakhal tagadaba makhal gi pakhum oina piragani haidi flight tongba da satnabagumna train sing da su luggage rule satnaba hauragani North Frontier Railway Hauze India ki maru oiba railway station sing da miyoi million kaya marum train tongdun India ki mafam kaya da satnare dubu control tawdaba luggage pubana maram oirga passenger sing da yamna sauna khudong sadaba thogali passenger sing da khudong sadaba sing si yenglaga railway sing ki authority sing na airport sing da satna liba luggage ki arumba madi luggage ki asauba sing si onduna extra charges sing lawba hona ba thabak pekhat pa hore anauba khongtha si New Delhi ki major railway station oriba Prayagraj Division din Northern Central Railways ki makhada leiba Prayagraj Junction Prayagraj GOP Sobera Dangas Anpur Central Mirzapur Tundala Aligarh Junction Gobindpuri amasum Itawa station sing da hauragani hari khongthang asi mai pakna pangthona bagi damak di Northern Central Railway na hariba railway station asida electronic luggage machine sing khinba hauduna passenger sing na station sing asigi platform sangdringa gi mangoina electronic luggage machine da makoi gi luggage sing gi arumba ongadabani luggage ki size su check tawani kariguma luggage ki size aduna yamna saurabadi manungda space kangadaba maramna extra charges lawgani maramdi size asoba bag pubu sing hauji train manungna passenger sing da sauna kudong sadaba thogali haidi Hiramasiga madi lainana Indian Railway na official oina thokiba public notice ki matung ina luggage pubagi arumba limit asi first class AC dana kg humdra second class AC dana kg yankai third class AC dana kg nifu sleeper class asu kg nifu amadi general second sitting dana kg kunthraga manga dagi henba yaro hedi masigi mathakta booking tawdana train tongba passenger singi oina makhogi luggage adu kg 10 dagi hena pubi yaro karigoma passenger singna kg 10 dagi hena makhogi luggage sing puramba thengnarabde luggage phabagum makhoisu phagani hedi Manipur dagi miyoi ahum lupa crore mari rongi draka phari Meghalaya police ki anti narcotics Task Force na Manipur ki miyoi ahum lupa crore mari rongi oigadaba gram samapan go humfuga matu henbegi heroin ga kona na haukiba numaijung numita phagat pangam khre haidi Meghalaya police na phongdorakpagi matung ina akaknaba paw ma phangmadigi East Jayanti Hills district ki Lumsangnom police station ki makhada Umkiyang petrol post ta check post hangduna singnaba gari sing khamduna check tawbagi thabuk sathaki maduda Manipur ki miyoi ahum na tonglakpa gari ama khamduna check tawba sapon cap marfu da haplakpa tribal bag mari that lotun puramba heroin gram samapan gum fuga matu hen madu fogat ngam ki bana hari thawdo adu da phara mi hum adu di kimnai sai kunthra gum dai dim kho thing sai ni fugutre amasum ngai ting sai ni funi makoi humak tena pal sikta gin hari phara mi sing adu ki mathakta NDNPS ki makha da casing panduna makha ta thabak sing lokha pau khre hari transgender ga mari lainana piba puwari ki ohораga da High Court of Manipur ki judgment Academic record sing da Nupa dagi Nupi da onjage haiba yakhidabadu court na yahankri transgender gi gender hongro hungjin tawda amasum akhoi gi lairik tamlakpada laikhiba ming amasum gender sing ontokpa yahanabagi dama High Court of Manipur na mari lainaba sing gi mafam direction piduna tha amagi manungna thabu oina pangthoknaba khankri High Court of Manipur da writ petition ama Dr.
beyond si laisram ko miwe mana tharak tuna ma ki gender asi nupa dagi nupi da ma ki lairi academic record sing da onthokpa yahana bagi da mak petition tharaki court asina su petition asi bu khana bag loina justice eguneswar judgment asi ngasi pi khibani petitioner gi maike digi ma ki lairi certificate amasum document sing da boboi laisram haina lai loina gender asi bu nupa oina lairi du bu ma asi kumza english ngani taraga mapana gender reassignment surgery amasa thakre maram aduna ki gender asisu nupi wale transgender act 2019 gi section 6 amasum transgender rule 2020 gi rule 5 ki makhada district magistrate transgender certificate pi bina waisaki loina magistrate ki makede gi su transgender certificate pi rakhi amasum form 3 gi makhada anoba maming asibu doctor beyond silaisram hain onki loina Aadhaar card voter ID amasum PAN card so anoba ming amasum gender adu update akhe dubo petitioner sina Board of Secondary Education Manipur, Council of Higher Secondary Education Manipur, Manipur University to satuna maki education certificate sing lady maming amasum gender adu on top pina baijaki haribo apamadu authority sing maikedigi ayaba ama phawo pirakiti court asina khannaraba matung haribo authority sing sigi mafamda direction ama piduna transgender act 2019 amasum transgender rule gi mari leinaba section amasum rules sing makhada anobo maming amasum gender adu nupi oina order si phangba numitegi tha amagi manung on thokadabane haina khanki court asina lawriba decision asisu manipur gi chief secretary gi maikedi gi mathau taba direction sing establishment khudimakta pinabagi damakta khangan khiyari sin national army sing indo myanmar border drug lalon baga mari lainei Myanmar ki military junta ki mathak lal hori ba sin national army CMAC indo Myanmar border drug lalon bi ki thabak sa thari ba singa sauna mari lainei laholo basina drug cartel singa si back tawi haina directorate of revenue intelligence amasum intelligence bureau ki report amana hairi report asina makha tana hairi bana drug cartel singa sina Myanmar rom dik yamla ba drug ki consignment sing puthok pusin tawri ba route singa masum tunnel singa du safeguard tawna bi ki damakta sin national army sound support lauri leba asita thajilakli ba synthetic drug ki sada maudradi Myanmar dagini masimaru oina Myanmar amas Mizoram ga lonari ba porous border singista pusilakani drug smugglers singasina yamna addict oigan ba drug ama oiri ba yawa tablet yauna methamphetamines amasum fentanyl na sing drug singasi Myanmar dagi lupa tara da leireka India da lupa lisinga ba sani phawi sang yoli masi khwai gi hena sendong yam na phangpa drug singni haiba drug cartel singasi Myanmar gi shakti leirab lahulup am oiriba sin national army na ngak selaga Mizoram gi border district am oiriba Samphai district amasum Zokar water village phabu pusilakpani hairina su paus ta makhata na phongdorakli adu tenta na sum myam na thamjaramge hauzu koina di myam paus mata se lusinjarage amasum makhata wano ba update myam puna ngamina sena channel sigi makiri gi myang pham da makhata na thamjari makhata wano ba update myam puna ngamina se